Manipur da thokliba irang asida tamgi mafamdana lo mapung fana chatnaraga chingda maruoina Kuki na namna taba mafamsingda lo leitaba amagum leiriba asigi matangda Republican Party of India ke National General Secretary Mahesh Thaunawjamna ngarang Union Law and Justice Minister Arjun Ram Meghwal ga unakre. Union Minister ga unabaduda Mahesh na Irang asidi sige horakfamgi oiba chapchaba wari thamkibaga loinana wahaina santi puraksi hairaga irang asi loishinba yaroi solution amadi purakpa mathau tai solution purakna ba honabada Kuki Militant singga chatnariba su agreement asi lwthokpa changi maramde su agreement tawraga leiriba militant singa sina su gi power season aduna irang asida achoba inot ama piduna leiri haiba wafam thamke. Minister of Law and Justice Sri Arjun Ram Meghwal unazare huji Manipur gi crisis thoiba mayam sigi thatare henjalak liba sigi Manipur gi law and order gi figam sigi matang da su law and justice party ba oibani na law gi matang amasung justice gi matang da ai mangonda wari khara lizar me khoi Manipur ama khaktani sida khoi gi valley da di leiriba singtam sida di yam akan ba law chatnari karigino hai matamda kanano ama hektana thola aga agitation macha ama nungai tabagi ama tawba matamda chapchaba sarkar gi oiba adum thingi adubu leiriba Kuki dominated area sing sida haitare chorcham da oiro kangpopi da oiro more da oiro lariba jaga sing sida di makoina nongmai pairaga tawni matam da chatpa adagi di any type kaptharak matam da kaptharak pa sigi matang da suma wari khar lizarame ausigi lariba su agreement se 2008 ta pass togiba suspension of operation su agreement sina misuse toraga su makoida achauba pangal lama piba leire aduna su agreement se thopiro haijarame resar aduna sar gi site gi su law and justice ministry oribani na kitang intervene tawbiro atang yengjan biyo haiba matam da mahak yengjalnge situation si Manipur si tense ti oiri haiba si sana dudum thambire mahak su update adum lauri haibagi pot amadi thambire Manipur gi situation se Manipur matomda da thadokpa yaroi all India gi national issue mu oirabani mapandagi changjal aga external aggression yaur abani hairabani aduna lari myam se control taw matamda Manipur da law and order se fazana maintain tawnaba tawragadi huzigi external aggression se tanthopigro lairiba refugees singsida makoina changjal aganda khoigi militants group ka semaga suga tawriba se si lawthopigro adu taragadi anti porakpada solution oigani santi hairaga santi hairaga santi lakpa ngamo